doctor singa makhogi tuan badabi da ngasi mass casual leave low to wakan pre masina hospital city analang de song akai pikre Manipur longi singa harning thina phangdabi awaba mai unare mari lene singa khangsin nadre haina longi singa pen phangdor le amadi Tamai sub division headquarter de leriba BSNL ge mobile tower tha ahum long patok toki de badage lamdamadu ge miyamna awab camera unare Meng tabib sing taram nokso bolo na pausan no pijre James ki doctor sing na makhogi tuan badabi da ngasi mass casual leave lodna wakan mifam setakre masina hospital sigi ana lang de song na akai pikre ngasi all pensions demands committee James na sinduna sataki wakan mifam atuda matam sangna James ta doctor laba thabak pothabagi matam phawu yoroba mioi sing yauna doctor kana surga ki all pensions demands committee ki chairman Dr. Oinam Jugesho na phongdrokpada hana Jen hospital hairambadu state government ki makhada medical college on kramatungda hana bylaw da yoramba all pensions scheme gi rule adu kakthapigenu adumak sanahan biu haina tangnarakpa sahi hum surloba phawa James authority na tabidan lakli thong adu pen phongdoktuna ngasi doctor singna mass casual leave loduna wakan film satabani Jen hospitals asi society amagi makhada chalairamba matamda society gi bylaw gi clause number 50 da all as pension scheme sanahangani haiba mek sengna yori sarkari makai dige Jen hospital asi medical college all ba matungda lisingni taramanga ge august amadagi anova service rule da semdoktuna all as pension scheme chana roi hairuke asiguma sarkar gi thong asi pende James authority makeup thopa matamore James da all as pension scheme chana halu employees singi hak mat pigenu haina phongdrok le Congression hek phangbaga ekhoibu disposable syringe gumana langtokpa yare habagi maung da sakar asina yamna tuna khoi gi service rule se 1st August 2015 asida service rule ma pass ki service rule asida new contributory pension scheme khaktamak chanragani hanagi all pension scheme se chanabagi wafam yarokte 2015 sidagi 2018 phak changlaba sahi ohum se akoina James teacher association gi kutangda ariba pension scheme akogi society act yaukibado adusu sanhan bi odo hanna hajabani hajabagi matungina committee khara semaga hoji fakta sahi sanglaba sahi ohum se final decision ama balawdi asigumba sarkar gi thongching asida pendabadagi amasung tungduna leriba James authority makeup thokwa matam oire haiduna khangan janning badagi one day mass casual leave laraga dharna si phamjabani Amarom the James ki tuan department singda assistant professor ki post kunmanga logande urbi hariba si medical college asida lisingani mapal dege regular senior residence Dr. Oina thabak tol liba singi sub service rule semba madi fazana sanahandri fawba anoba thabak logi process to yaroi haina senior residence Dr. Sena James complex ta wakan mifam chetakre teachers association gi joint secretary Dr. Tenshubam Nimina phongdropada lisingni taramanga gi august tang amada nauna semlopa James service rule da senior residence singi oiba line of promotion gi matang yaudabadagi rule sembinaba taknadron laklingai sirakta assistant professor kunmanga lawna nabagi advertisement tholakibani haike Handak ikui dana pangthokiba dental college ki assistant professor taratare lawkhibagi results uboda akhoi jingse asugi mati akhoi thamoi sokningai oikhre May 2018 handaki sahi sida ko 25 post of assistant professor sigi interview tawgani haidana khabada kaida advertisement se thoeba ana khoina mi paijori di hojigi post kun manga haiba sida akhoi sigi yaubagi probability se kaya bhawa leige haba se khoi haiba ngamdeba akhoi na hoji authority dagi pami basidi akhoi service rule ama phajana semba plus implementation chatna hanba akhoi regular senior resident sigi interest khatang sembiba aduga sigi marak sida any form of interview or any fresh appointment of assistant professors tawbidaba Manipur longi singa harning thina phangdawi awaba mai unare mari leneba singa khangsin nadre haina longi singa pen of phongdrokle ngasi Bharatiya Kisan Sangha Manipur Prantna Sanjan Thongda leba agriculture office ta laktuna department asigi sangphamda wakan mifam chatakre lomi mana phongdrokpada Prime Minister Narendra Modi na lisingani kunda lomi singi income asi hanadigi saru ani hengal halagani haikrabasu Manipur dadi lomi singi phibam soksilali darkar oiba matamda lomi singna harning thina phangmangamdri kg nipu mangagi lupa sani humputret piba har adu department lomi singda ningthina phangandrabasu black te lupa sani paltik samapal fawra
marangkai na fangli longmi singna fiba masida black tagi har leiduna seasonarbadi pothokadu ba pothoka yengnarubuda mangba oigadori lenga ki mokok thongba singna thu matamda mieng sangduna department asigi shoidiba thoksil asi mieng sangbiduna longmi singda sarkarna lepa mamalda har ningthina phanganbiu haina phonroli सरकार दा खोई की ngasi dagi di longmi khoina har pidri bok di kisan sangha gi through da khoi ma longmi lu parya mayam sina pen da basi dagi har pidri bok da khoi shanti oina khoi khongjang sima imai pa oi bagi mafam da pibi hai bagi dabi sida khoi changhin jabani Tamalong district ki Tamai subdivision headquarter da leiba BSNL ge mobile tower thahum rom mathau toki da badagi lamdam madong ge miyam na awa ba kya mai unare Manipur sarkar na thuba matam da mingsang drabadi liang mai student union na khongjang sang silagni hari hiram sida report ama Tamalong district ki subdivision ama oiba Tamai headquarter asimak da leiba BSNL gi Tawar ase tha ahungi mamang lagi yakhidabana maram orga mafam asida laiba miyam da mobile gi khudong chawa amadi internet ki khudong chawa phangdana lakli May date 16 lagi network phangnaba haibisi ngasi yorodi tha om pura phare adu hozik phoba concern department BSNL ki company amasung state government na krisu thos habi daba haibisi khoyam more khoi praja sing je haibisi asi communication hozik kan si internet gi matam da even basic need mobile connectivity su phanghan bi daba haibisi yel ikai ni ngai ni hena khale khoi government of Manipur ngon so du haininge ram aduna athuba matam da asi si sembi dradi khoi student kambu singna agitation asi muthang oina chathagani adugi responsibility si government asu logni haibisi government ngon so haininge aise akoi local paper mukuilong di aina liangmai newspaper gi proprietor oirame tha ahum hena network phangdre aduna khoi su thabak makhata na mukha pangthokningai se source network ki source news ki source atai digi lobe yadarni na akoi paper se pothara lae akoi mama mapa oiriba lamdam sida yamna wakhre aduga icha mayam si Bombay Delhi Imphal mafam ayam badalai adu makhoi naye kholle nungai haiba amata pau phaunadre mayam se wa basi hai nangai leita duna awa ba thengna rega lere aduna Manipur government na nongsi biduna lamdam sigi network se athu bada semgat pinaba honna bio subdivision amagi headquarters oiba Tamai kaithel asidadi network phangdabana maram orga lamdam asigi miyamna I paw phawdok phajingi network thinabagi damakta network phangmo mafam thidna leiriba asina matau karamna digital india habdu mai pakadribano haidana Tamai gi miyamna hangnarakli ISTV pawdamakta pawdamjriba ningthagam sana jawa mitai Tamai kaithen ISTV news ngarang India International Center amade Goodwill Foundations anina khosam naduna India International Center da insider and outsider issue of citizenship and belongings in Northeast India habisida khanane na thorma pangthokre tormadu da Assam da NRC semna matung do orakliba phiba masina Assam amade awang nongpo lamdam da oirakada phibam sing khanane naki mephamadu da Professor Sanjoy Hazarika Sumibal Bhattacharya Krishna Sharma Suhas Sakma Samat Chaudhuri amadi Manipur ki Chief Minister ki advisor oiriba Rajat Chathina NRC ki matang wanganki state levels sensitizations workshop on agripreneurship developments for increasing farms incomes and promotions of agribusiness in Manipur habisida state level sensitizations workshop hama lampel pata leiba
ICAR complex the Pangtokre ICAR Resource Complex for Northeast Region Manipur Central na senduna Pangtokiba Tormaduda Central Agricultural University BC Professor M Premjit Nabard Manipur General Manager PN Pravin Kumar Amadi ICAR Resource Complex for NES Regions Meghalaya Director Dr. Narendra Prakash ICAR Joint Director Dr. I Megasandra Amadi Principal Scientist Dr. Z Kadir Velna Maruba Music Raki Segues Wakiba Central Agricultural University BC Professor M Premjit na Lomi Kyagi Central Lambi Hana Lehana Basarkaras Pakal schemes and say my pan Matuktai Lomi Sing training program Kyagi Kana Vasulobi Hike. So by saying all these factors, quality seeds of rice, it is not possible by the government. It is not possible by the Department of Agriculture. It is our responsibility in convergence mode. Either it may be ICAR, university, then even farmers producers company. There is on seed production, participatory seed production programs we have done, because along with Dr. I.M. Singh, I have also done. We also produced ICAR variety. We also produce our university variety. Either every year, even 60 hectares, 70 hectares. So we signed a MOU with these farmers organizations, because we have to produce in their field only under the supervision of our scientists. Cycle Police Station Munung Senba Eco Bazar Dagi Memi Hatpal Senabane Haiba Ketrigo Makalaka Digi Yonkai Bam Rohid Say Kumapan Apopole Hidraba MD Riazudingi Mayum Nase Miam Amangata Tonre Yum Tugada Hapa Pautabagi Police Lactor Miamadu Control Toke Todosi Matan Ketrigo Part 2 Gram Panchaki Pradhan Abdul Kudus Napondropada Asuma Todosi Matunda Amuhana Totan about Maraleba Muik Sibi Serpi Haike Ketrigo Awanglake Women's Development Association President Mariamna Pondropada, Police na Mahapu Mayumdi Fava Lapada, Nupi Hatpagini Haiba Hana Kangam Batarabadi, Mahapu Sibi Ser Pirambayabani Haiki. Mi hat ba mi se akhoi na ma na smain taw have de khoi ngang khang jaw de police tek mul hog dabani maya pai bi la kai organization lai ba maya pai bi amana penja de ma se aduna ma se hatok gi damak ta khoi thawa yaw na ngasi khabar de taw ba de khang ba de khoi chong thok char pani Agis Policy Committee Government of Manipur Gi Thausil Makada Business Excellence Growth Manipur na Sinduna Myanmar Amadi India Lebak Anige Maruina Manipur State ki Leriba Entrepreneur Singa Myanmar gi Entrepreneur Singa Marakta Matokram na Business Sakot Hangita gi Habigi Matang that Nomigo Bakana ba ma Shandrada Leba Hotel Classic the Pantokre Kana Nainabadu da Agis Policy Committee ki Convener RK Sivasendra Myanmar gi Sagang Region gi Hanugi Secretary Mats Awa Fly Maya Company ke Executive Director Nance Sang Chiwin Yauna Myanmar ki mute kya susugaki Agis Policy Committee ke Convener RK Sivasendra Lenga sige pandam de Indonesia Singapore gumna Manipur su factory masing yamna leba businessman ke agi lantung pam ohen bani haiki border hang matung dang asi koina lokhali ba meeting ke around phami sidagi yang kana ba mayam phangne sei thaje government ki side ki ek is policy ki makha da border hang ga su taseng field the business of the mayam sini Myanmar da gi support pusalak pa khoirom da gi su chat khiba duga khoina London phamoi ba adungba commercial hub amoi wife se koi gi dream do I think madu mangphauna ga ni na sikhang ai message bijak Business Excellence Group के Vice President और Advanced Hospital की Managing Director Dr. Ibom Samadi Business Excellence Group के Secretary Heroto Somna Fondropada Wakalol Manaba Entrepreneur Samrom na Punsinun Semba WhatsApp Group Asina Manipur Act is Policy Lakadur Wasigi Damukta Tuan ba Business की Lamda Manipur Sokolan Bahona Bani Haiki Myanmar di Manipur Goriba Entrepreneurs Singe Apun ba WhatsApp Group ma Siamlaga Tabak Paikan Arba Honagaduri Haina Fondroli Entrepreneur Kanguga, Hoi Manipur Lady Entrepreneur Kanguga, Hoi Puna WhatsApp group ama Shemaga, Maduda Hogi, Ada Agi, Chokon Tangi, Hogi Ladyba, Ada Tangriba, Hogi problem sing the Togoda Tawak do Hitanaminaba, Puna, Amana Hoi Ma step Anikaxi, and the Kilaiba, Kudong Javasi, Hoi Swan Logic in the country.
Tawal District Congress Committee ki tam homlok president oibida natana District Youth Congress amdi Sebadal ki founder president oramba Tawal Bazar dagi Sanjenbam acho ngarang masagi anaba mo dagi lekhidre basu ki haksang ngasiyu party ki losing bakyana saruk yaduna Tawal District Congress Committee ki Tawal athupon leba office ta produktuna lekhidre bi mafam dai kai kunu utkre taramadu da han ki safe minister kam ebabi khangawo kendru ki MLA o Surya Kumar Tawal District Congress Committee ki president Lukhoi TMC की chairperson TH Shamu yauna losing bakana suraki okrami bobina lekhidaba achongna party ki mangta toromba thabak thorom singmu singthaki ma lekhidaba si party ki asoba mangjaba mani haiki lekhidaba chatkibada tahawriba mogi imung manungi taimagi isa singi aduga imau nupi sing kari kari imung manungi awabadasu ai sharuk yajari aduga lekhidaba leader asigi thawai haksang atamasi ishona sargada yamna ingna sikna thambiba woresunu Ayushman Bharat National Health Mission ki makhada Thawal District ki Wangjing Tentha Kendri ge manung sanba Tentha Lang Health amasung Khongjomda ngarang Wangjing Kendri ge MLA P Brozena Health and Wellness Center amamam hangdokre District Health Society Thawal na sinduna Khongjom Primary Health Center da pangthokiba thormadu da Tentha Jila Parishad ki member KS Maisang Devi P Syama Devi Pradhan Iboyaima L Brozesor na singba myoyana suraki Langatel da pangthokiba thoromda Thawal ki DC Haubam Rosita Chief Medical Officer and Zentukumar Yongna official kyana suraki MLA P Brozena mipum kuding mopu masamu ufana thamnana pandamda Prime Minister Narendra Modi ki miyang makada Ayushman Bharat paikalaki mani haiki Hozi makata pa pau kemu laktu ngai datin mabrematang luminasi Changi labor solat padagi puju singaktaba hakchang choktarba tumba chaba yaraktaba khong hama nungayaktaba singidamak amatta ngayaba upaidi Jolib Syrup amasung Jolib Capsule bu changmina sinabiyo Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Breaking to that Taranok Makata Boxing, Bharati Prime Minister Oramba Atal Bihari Bajpai na lekhidabada BJP Konthojam Mandal na sinduna Konthojam da leiba MLA Sapam Ranjan gi yumda awa phongwi mifamama ngarang pangthokre. Gurumyum Jiteshwar Sharma amasung Thangjam Satish ki sibahak sang sinagadabani TS Prem RK Ranalamadi PS Naubi gi aronba mihat government CBI natraga SIT da thigal hangadabani haiba demand ngasi Moirangi Khamnu Kaithal da wakan mifam setakre tuan club organizations kyana sinuna setakiba wakan mifam aduda violence lepu miat asigi asumba langla langjil puthokadabani haiba wahi kya placards sing iki Amaromda MSF kada amadi luf kana sinduna ningthobung kaithal desu wakan mifam chataki wakan mifam da afas falok thu miat pasing mathak tamatik saba wayal chathu haiba slogan kya lauki Lising was Samapal Marfuteri Matamdigi Moreda Lerekraba Excise Department Office Sama Marilena Sing Nangasi Pawa Yang Sindavagi Nomonomugi Pibam Soxili Nasi Aikogi More Paumi Sanjoina Saturn Yang Silubada Office Sida Nasi Pawa Staff Singi Quarter Latry Fencing Nintina Latry Excise Department Nasi Pawa Sarkarda Revenue Kayadi Kahan Mangam Crep Langaki Marilena Sing na Office Sibo Nintina Semjin Biduna Department Gi Musing Matong Nintina Pangtopana Mateng Pangbirabadi Hanadagi Hana Revenue Sarkada Kahan Mangamgani Haina Department Asina Tazbatamli Hari Kumbi Locals Unit Council Desamamadi KVK Bisnupur District Sinduna Kumbi Kolesta Haira Liba Sengum Thaba Amadi Scientific Oibamongda Nganu Yan Loibigi Matangda Awareness Program Pangtokre Tarmaduda KVK Bisnupur Gi Home Science Ki SMS Specialist and Bandana KVK Bisnupur ge Plant Protection ge Specialist Maipak amadi KVK Bisnupur ge Head Scientist Dr. RK Imotomana Maroi Bimusing Ministraki Matau Karamna Asar Semba Hairaliba amadi Sengum Thaba Habising Matanga Resource Person Singna Mairoi Singna Nintina Kanganki
Thawal Khetri Lekai Ibudo Kamlang Sanglel Tangkha Lekai Community Hall Khangbo Part 2 Amadi Hairo Kendrugi Manung Senba Sikhong Kuno Community Hall da go to Venus Missile Fangthokre Tharmadu da Thawal gi DC Hawam Rosita Thawal gi ADC Radha Kanta Yauna Mari Leinaba official Sinasrugaki Bishnupur district manung senba tinungai de leiba yuko bank asi ayama tamda thong loan bana bank asi ge customer sing da sound khudung sar mai unare bank asi da sel kai pam de sel thamjin ba lakpa miam da bank asi thong loan na leibina miyo kya khoisaun hale ngarang su numing matung pung ama ta drungai da mai mut khre haina bank thong loan silaga staff sing sat khebadagi bank ta lakpa miyo kya na pen da phone le mai leino sing na thu matam da mieng sang biu haina miyo yamana phone le koi mai helaktre natrana ling yadre khotre haina bank se thong loan Jali, ngasi sipung kaya tu. Ngasi sipung ama makai tu ada di pungro le. Adu nama si mamang tu juga ina tarik di kang dere adu gua taseng badi anirak ahum lag marirak kumusure. Asmaina loan bese. Adu na laiba koi na authority da kangen janing se. Asigumba koi perjagi da makta yamna kana raba sigumba bank ama koi di lam masih daida koi di hangbiraga koi di Enoda ukul gi makul mapam hunjan mapam de school ka ba employee singna ngana kaning bukan ka ba kaning da kan da tok ba dumaina lawai ni khale raga beng ase moina hangi kan hang ba hangi kan hang da ba mase koi praja gi da mutta khudong sa de kya lere sina koi na khangan janing base asi matam chana thong hangbi raga praja da khudong sa ba jati Hayang Panthokadurba It Kumai Gamari Lenana Moirang Kendrugi Kwata Gram Panchayat ki Manung Senba Santhong Makhalekai da Gram Panchayat aski Manung Daleba Handicap for Mioi Kunda Relief Center for the Welfare of Differently Able Person Manipur Bishnupur Unit ki Secretary Ningthozam Lucky Kantana Sanathan Polam Singh Khusina Kre Secretary Ningthozam Lucky Kantana Phongdoropda Mima Nadre Haiduna Losinduna Thamloi Dabani Mioi Bama Oina Pun Hingminasi Haiba Wakhalolda Maki Lekhidraba Mabuboki Mingda Magna Center Sigi Kutangda Sanathan Polam Singh si Fimani Haike जी अखोई सोले मिमा नद्रे न ममा पा ओइ बिसिंग न सु करी हाइतरे लोसल लगा इचा सिंग जे इकाई जे अदुमा गे आइना करी पाप तरु बैनो खोट के नोना नमजल लगा लैबगी वखल जे थादोक पिरोबा अखोई जो मीनेबा अखोई की तौबंगम बा एक्स्ट्रा ऑर्डिनरी करी गुंबा खरदि लैरियबा अदो पुथुअगा बको मोइना तौबंगम बसिंग तो समाज सिदा अखोई जो अचोबा दायित्व अम लौमिनबा यायबा हिंगमिनबा अदो अखोई न करी तौबगी लोसल लगा कनो तौगदोइनोबा अदो अखोई होनमिनसी अखोई समाजदा अखोई जो मियोइना पोगलाबनी अदुना अखोई मखोई दमकता कथोगा करिगुंबा खरदि तौरमसेबको District Legal Services Authority Senapati na Sinduna Satvavana Divas Dega Luinana Legal Awareness Program ma ngang District and Session Judges Court Complex the Pantokre Tharmudu District Legal Services Authority Senapati ge Chairman su Oribi District and Session Court Senapati ge Judge A Notini Suri Secretary Y Soni Kumar Yauna Myokyana Suraki Thasi tang mapal di taranipal fawa Bhutan gi konong Thimphu da pangthokiba Girls Football Championship lising ni taranipal da India football team da captain oikibi Silky Hemambu okbi thormama ngarang moirang konjengbam lekai da leba konjengbam lekai Youth Welfare Association amasung maki mu manungna senduna harau tam okbi thormam pangthokre mapo okbi thormadu da moirang municipal council gi ward number 2 gi councillor Hemam Ongbi Roma Balana lupalising tara hanige mele MP Tribras na lupalising ani financial solving group na memento galwena lupalising ani amasung ke Mohindro na lupalising ama pidon pun tawaki luena tuan ba organization singi makai dikisu angamba kudol posu piki tharmadu da amo phage course PH Surendra KLYA ge president ke Suren Kumar yauna myokyana suraki Silky Hemamna Makhatana Magna Manipur amadi India gi mai purakna ba hona khigani masida miyamna mating pambiu haiki edo nupa singduna ju aingonda ju support bibi phajana chana ko lu haina adagi aina dak India game gi japada ju USP rai under 15 SAF women championship da sanajaru balu aina captain paijai edo wangang da petang haitaba khotawni ai Manipuri course oina assistance course oina pubiriba Miss Bembem na ju ai bu support yam loisala patamur pausing amu kana pijre JNMs ke Dr. Singh na makhoi tuan ba dabi da ngasi mass casual leave lauduna wakan bifum chatakre machine hospital sigi analang da sauna kai pikre
मणिपुर लौमी सिंह हार निंगथिना फंगदबी अवाब मायोकनरे मरी लेनबसिना खंगसिनद्रे हैना लौमी सिंह पेन फोंब्रोली अमरी तामई सब डिवीजन हेडक्वार्टर लेरिबा बीएसएनएल गे मोबाइल टावर था अहुम लो मथौ तौखिदबदगी लमदम मदुंग मियामना अवाब क्या मायोकनरे मिकुवसी फावुइदे आस्तिमने पिजबा मणिपुर पाव मतंग स्लोजरे मेन ताबे पुनो कोमकना